ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯑꯃꯒꯤ ꯖꯨꯟ 19ꯗ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯟꯕꯒꯤ ꯏꯍꯧꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯅꯥꯏꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯑꯔꯣꯏꯕ ꯌꯥꯍꯩꯞ ꯇꯥꯟꯈꯤꯕ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯀꯦꯀ꯭ꯔꯨꯄꯥꯠꯀꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ ꯃꯍꯧꯁꯥꯕꯨ ꯉꯁꯤꯁꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯛ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ UCMꯒꯤ ꯑꯣꯕꯖꯔꯕꯦꯁꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ 24ꯁꯨꯕ ꯗꯤꯒ꯭ꯔꯦꯗ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯪ ꯀꯨꯝꯖꯥ 1938ꯒꯤ ꯑꯣꯒꯁꯠ ꯑꯃꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ NACN IMꯒ ꯇꯧꯅꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯕꯒꯤ ꯌꯥꯅꯆꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯒꯁꯠ 3ꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃ ꯑꯃꯨꯛꯀꯣꯟꯅ ꯂꯝꯗꯝꯁꯤꯒꯤ ꯑꯇꯩ ꯂꯨꯞꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯏꯝꯐꯥꯜꯗ ꯆꯠꯈꯤ꯫ ꯌꯥꯅꯆꯦ ꯑꯗꯨꯗ ꯀꯨꯝꯖꯥ 2002ꯒꯤ ꯖꯨꯟ 14ꯒꯤ ꯕꯦꯡꯀꯣꯛ ꯗꯤꯀ꯭ꯂꯦꯔꯦꯁꯟꯅ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯋꯥꯍꯩ 3 ꯍꯥꯞꯆꯤꯜꯂꯛꯄꯗꯒꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯃꯨꯛꯀꯣ MSU ꯑꯃꯁꯨꯡ ꯑꯇꯩ ꯂꯨꯞꯁꯤꯡꯅ ꯖꯨꯟ 15ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯖꯨꯟ 19ꯒꯤ ꯅꯣꯡꯉꯥꯏ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯑꯀꯟꯕ ꯏꯍꯧ ꯍꯧꯔꯛꯇꯨꯅ ꯖꯨꯟ 19ꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯪꯂꯦꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯁꯔꯨꯛ ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ, ꯀ꯭ꯋꯥꯔꯇꯔꯁꯤꯡ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯣꯐꯤꯁꯁꯤꯡ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯌꯥꯎꯅ ꯂꯥꯡꯉꯝ ꯐꯪꯉꯝꯗ꯭ꯔꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯃꯤꯑꯣꯏ 19 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯣꯏꯅꯥꯏꯕꯁꯨ ꯌꯥꯎꯈꯤ꯫ ꯃꯈꯥ ꯇꯥꯕ ꯏꯍꯧꯁꯤꯡꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯈꯤꯗꯦ꯫ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯨꯂꯥꯏ 18ꯇ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯍꯟꯗꯣꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯃꯃꯜ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒꯤ ꯁꯛꯇꯝ ꯀꯟꯈꯤ꯫ ꯁꯤꯡꯊꯥꯕꯇꯅ ꯋꯥꯠꯂꯒꯗꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯐꯪꯖꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯥꯡꯗ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯑꯃꯗꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯣ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ NACN IM ꯑꯅꯤꯅ ꯇꯧꯅꯔꯤꯕ ꯁꯤꯖꯐꯥꯌꯔ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯩ ꯅꯠꯇ꯭ꯔꯒ ꯆꯠꯅꯗꯦ ꯍꯥꯏꯕ ꯇꯪꯗꯥꯡꯕ ꯈꯪꯍꯟꯗꯕ, IMꯅ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡ ꯄꯨꯟꯁꯤꯟꯅꯕꯒꯤ ꯋꯥꯐꯝ ꯂꯦꯞꯇꯅ ꯇꯛꯁꯤꯜꯂꯛꯄ ꯑꯃꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯋꯥꯐꯝ ꯍꯧꯖꯤꯛꯁꯨ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯒꯤ ꯉꯝꯈꯩ ꯀꯟꯅꯕꯒꯤꯗꯃꯛ ꯀꯨꯝꯖꯥ 2002ꯒꯤ ꯖꯨꯟ 19ꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯒꯗꯒꯦ, ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯠꯈꯤꯒꯗꯒꯦ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯅ ꯁꯣꯏꯅꯥꯏꯕ ꯑꯣꯏꯅ ꯂꯦꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯏꯟꯗꯤꯌꯥꯅ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯂꯝꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯂꯝꯒꯤ ꯉꯝꯈꯩ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯕꯒꯤ ꯃꯉꯝ ꯄꯤꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 3 ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯅꯖꯔꯕꯁꯨ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯆꯠꯅꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯅꯤꯡꯇꯝꯅ ꯂꯩꯖꯔꯝꯕ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯗꯤ ꯆꯠꯅꯐꯝ ꯊꯣꯛꯇꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯍꯥꯟꯕ ꯁꯦꯗ꯭ꯌꯨꯜꯅ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯕꯨ ꯑꯁꯨꯝꯅ ꯇꯥꯛꯂꯤ: ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯆꯠꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯃꯒꯤ ꯂꯝ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯈꯪꯅꯗꯨꯅ ꯂꯩꯉꯥꯛ ꯇꯧꯏ꯫ ꯁꯦꯗ꯭ꯌꯨꯜ ꯑꯁꯤꯒꯤ ꯆꯠꯊꯔꯛꯄ ꯃꯁꯤꯡ 17 ꯁꯨꯕꯅ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯌꯥꯠ ꯉꯝꯈꯩꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯂꯩꯖꯔꯛꯏ ꯍꯥꯏꯕ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯌꯦꯛ ꯂꯥꯅ ꯇꯥꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯍꯥꯟꯅ ꯂꯩꯖꯔꯝꯕꯒꯨꯝꯕ ꯍꯣꯡꯕ ꯌꯥꯗꯕ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯐꯤꯚꯝꯕꯨ ꯃꯇꯨꯡꯗ ꯁꯦꯝꯗꯨꯅ ꯆꯠꯅꯔꯛꯄ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯒꯤ ꯑꯥꯔꯇꯤꯀꯜ 3 ꯁꯨꯕ ꯅꯠꯇ꯭ꯔꯒ 4 ꯁꯨꯕꯒꯤ ꯋꯥꯐꯝꯁꯤꯡꯅ ꯀꯥꯏꯍꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯅꯥꯟꯊꯣꯛꯐꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯅ 17 ꯁꯨꯕ ꯆꯍꯤꯆꯥꯗ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯑꯁꯥꯝꯒꯤ ꯃꯅꯨꯡꯗ ꯁꯣꯠꯊꯔꯕ ꯂꯝ ꯈꯔꯕꯨ ꯅꯥꯒꯥ ꯍꯤꯜꯁ ꯍꯥꯏꯅ ꯁꯦꯝꯈꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯦꯛꯠ 1835ꯅ ꯂꯝꯗꯝ ꯑꯁꯤ ꯑꯦꯛꯁꯀ꯭ꯂꯨꯗꯦꯗ ꯑꯦꯔꯤꯌꯥ ꯑꯣꯜꯍꯟꯈꯤ꯫ ꯇꯨꯡꯗ ꯅꯦꯐꯥ ꯍꯥꯏꯅ ꯈꯪꯅꯔꯝꯕ ꯍꯧꯖꯤꯛꯀꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯒꯤ ꯇꯨꯌꯦꯡꯁꯥꯡ ꯂꯧꯊꯣꯛꯂꯒ 1864ꯗ 16-point ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯏꯟꯅꯔꯒ ꯅꯥꯒꯥꯂꯦꯟꯗ ꯁꯦꯝꯈꯤ꯫ ꯅꯥꯒꯥꯂꯦꯟꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯃꯅꯤꯄꯨꯔꯗꯤ ꯑꯦꯁꯤꯌꯥꯒꯤ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯑꯏꯕ ꯄꯨꯋꯥꯔꯤ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯕꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯤꯇꯤ ꯈꯔꯅ ꯃꯁꯛ ꯇꯥꯛꯏ꯫ ꯑꯗꯨꯅ 1864ꯗ ꯅꯥꯒꯥ ꯀꯥꯡꯂꯨꯞ ꯈꯛꯇꯒꯤ ꯃꯤꯠꯌꯦꯡꯗ ꯁꯦꯝꯈꯤꯕ ꯅꯥꯒꯥꯂꯦꯟꯗ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯅꯤꯡꯇꯝꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯊꯨꯒꯥꯏꯔꯒ ꯃꯁꯤꯗꯒꯤ ꯂꯝ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯍꯦꯟꯅ ꯆꯥꯎꯕ ꯅꯥꯒꯥꯂꯦꯟꯗ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯔꯝ ꯆꯥꯕꯒꯦ ꯑꯃꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯂꯨꯞ ꯑꯃꯗꯤ ꯃꯗꯨꯕꯨ ꯄꯤꯒꯗꯧꯔꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯨꯟꯅ ꯈꯟꯊꯐꯝ ꯊꯣꯛꯏ꯫
ꯍꯧꯃꯤꯟꯅꯔꯛꯄ ꯐꯨꯔꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯉꯝꯈꯩ ꯇꯥꯟꯅꯔꯤꯕ ꯂꯩꯕꯥꯛ ꯅꯠꯇ꯭ꯔꯒ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯔꯗ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯟꯅꯅꯕꯒꯤ ꯂꯥꯟ ꯑꯃꯁꯨꯡ ꯂꯣꯏꯕ ꯅꯥꯏꯗꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯔꯥꯡꯅꯕ ꯀꯌꯥ ꯊꯣꯛꯂꯕꯁꯨ ꯃꯥꯂꯦꯝ ꯄꯨꯝꯕ ꯃꯁꯤꯒꯤ ꯂꯥꯃꯩꯅ ꯆꯥꯛꯈ꯭ꯔꯕꯁꯨ ꯑꯁꯤꯡꯕ ꯄꯨꯋꯥꯔꯤ ꯃꯍꯩꯔꯣꯏ ꯑꯃꯅꯗꯤ ꯈꯪꯉꯤ ꯀꯨꯝꯖꯥ 2020ꯒꯤ ꯃꯦ 3ꯗꯒꯤ ꯂꯝꯗꯝꯁꯤꯗ ꯊꯣꯛꯂꯤꯕ ꯂꯩꯇꯥꯗꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯃꯨꯛꯅꯕ ꯃꯥꯜꯍꯟꯕꯒ ꯂꯣꯏꯅꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯛꯂꯤꯕꯁꯤꯃꯛ ꯊꯑꯣꯏꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯑꯃꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯂꯝꯕꯤꯗ ꯑꯃꯗꯤ ꯑꯄꯨꯟꯕ ꯂꯝꯒꯤ ꯉꯝꯈꯩꯗ ꯂꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯕꯒꯤ मतम ओइरबनी चिंगलेपाक मणिपुर असी पुन्ना खुंदामिनरिबा चिंगतमगी येलौमी इचिल इनौ अखोइगिनी कनानसु थुगाइबो ओइथोक्ते।